Image PAODAM ing tabiri bisingbu ahanba maktada taramna okcheba galonena nomaitheng kunje soina khurumjari ngasigi maruiba pauda Chief Minister N Birena many fresh brand gi processed food products sing ngasi launch tawkre Taramari Shuba Shahid Manoranjan Singh Memorial State Level Open Football Tournament 2024 ngasi dagi hokdokre Danamanjari University Mahari Singna Warep Taru Yauba Memorandum Amak Education EU Commissioner da Pisinkre Lunina Anglo Cookie War Centenary Gate Marilinaba Authority na Atuba da Lautok Piu Haina Mahesor Thongnauzamna Marilinaba Singi Pukning Sinsinkre Mapungwe Pau Miyam da Pizari Mani Fresh Haiba Brand gi Makada Processed food products sing Chief Minister N Birena launch tawkre ngasi Chief Minister Secretary ki Darbar Hall da pangthokiba thoromadu Manipur lenga ki Department of Horticulture and Soil Conservation na sinbani brand building initiative ki khuthangda food value chain marketing of quality local horticulture product scheme gi makhada sem saraba chinjak launch tawbagi thoromda Chief Minister N Biren atai Minister Singh Awangbau Nyumai Thongnauzam Basanta Kumar MLA Singh KH Ibomcha Sapam Kunjakesor M Ramesor Commissioner Horticulture T Pamai atai Horticulture Department ki official sing amadi entrepreneur sing su saruk yakhi ngasi launch tawkiba product sing gi manungda kachai lemon tea Sirara Khong whole dry lotus tea, lotus incense tea, thambau chips, thambau seasoning, garcinia powder, amla powder, sakhau ladu, chahau cookies, bro cookies, Indian pennyworth tea, rhododendron brew asin na chingba kaya yauri. Tharamadu da wangang duna Chief Minister N Birena Manipurna hojik awaba matam amada chatlabasu aikoi chawkhatpagi maikiromda chatnaba hotnasi aikoina wathok lanthok khudingmak thengnaminasi haiba matam asida development work sing thingjiloisi haibaga lonena aikoigi local product sing mapanda thadokpa ngambasida CM na apen basu fongdoki season adu yam ngai bam je koi outside the export to si packet ke si quality lai le ngasai be mam na hai do chiudi chaning ni do meaning ni hari ko a first impression last impression na yeng bagi possible aduna yam ngai ngasai ki chulisa mayam hunguri ba startup ki many things music kano de 100 crore kano gi khoi gi one family one livelihood ki paisa tara le bini mayam phajana changa da systematically do matam da loini ya Manipur gi apunbagi saktam kaiba yari haina Maitai khunai khaktana chada marfu 18 dasmik mapan lauduna leire khundaminariba kanglup atedi yaw de bogom tawri haina khundrapam AC gi MLA thoksom location na fongdokre ngasi Imphal East District ki manungchenba Sarau Thelda leiba Universal Friendship Organization UFO North Division da numit 15 ni chupna chathagadawa holiday peace camp hogdopagi thoromga mailina wafam location na fongdokibani thoromadu da retired geologist Wangkhai Mayum Inaucha social worker Achoibam Deven Making Dolai Thabi Jila Parishad ki member Ningthau Khongjam Sana Tomba amadi Waiton Gram Panchayat ki Pradhan Pukhrambam Surbalana Athoiba Mithung oina amadi UFO ki Vice President RK Sana Parihal Secretary General Y Mairaba Home Secretary L Loyumba Dr K Mukta Sana Defense Secretary amadi Central ki General Secretary Singh Commander Singh amadi UFO ki Meitei Laloi Singh loinana Sarau Thelgi akoibada laiba Mayapai Bilo Waiton amashung lamlaigi Mayapai bisinga lonena Sarau Thelgi Club Organization singsu saru yakibaga lonena haukiba kumja lisingani kolumdogi me homdagi kuki narco terrorist sing amashung India government ga lautuna ba manba mawongda military pollution thokhanduna Maitrabakta landaratuna Maitrabak ngamkhaida singnarakpaga loinena chamjaraba miyoi kayagi mayum makai sing mai thadotuna refugee amagumna masagi maramdamda lehalakliba amadi chamjaraba miyoi kayagi thawai pikhamna loinena mikap mirau khona thallaba leipak asibu hanagumna ingchikna tangdu leitaba ama prokna bagidamak awang maikai ngaknabagi oina awang pana tengol lak poloi shangsu hangdoki UFO gi oina nauna thaubugadaba fam kharasu lauktoki famsing adudi chief instructor da L Madhuchandra Maitei Commander in Chief Mayai Loisang
दा एस शरद मैतई एम सामोकांता कमांडर खा पाना तेंगोल लाकपा लोइसंग ए ब्रोजेन कमांडर अवांग पाना तेंगोल लाकपा लोइसंग अमदी तेंगोल लाकपा लोइसंग मरी लेनबा फम खरसु वाइस प्रेसिडेंट ना लाथोकी एम लोकेश्वर हाई मणिपुर कायबे यारोय हाइबा इंडिया कायबे यारोय हाइबनी मसीदा इंडिया लेंगाक पारिबा लुचिंगबसिंगना तुमिन हौजिक फावबा येंदुना लैरिबा करिगिनो इरांग असि लुशिंगे हाइरबदी हेक हौरकपा नुमितुदा अदुम लुशिलंबा याय हौजिक फावबा इरांग असि लुशिंदना लैरिबा असि इंडिया लेंगाकी करंबा अरोनबा वाखलोन लैबनो इरमदा मसि ngakchunabagidamक अखोय इसाना होटनबा मथौ ताई खुंद्राकपम असेंबली कॉन्स्टिट्यूशन असि चिंगी नापोमदा ताइनबा मरमना करंबा मतमदा इरांग थोकनी हाइबा तंबंगमदबा मरमना एसीएसीदा लैरिबा म्यूइसिंगना अमत ओइबा वाखलोनगा लोनना येकनबसिंगबो माइथिबा पीदुना इंगतपा नुंसी चानना लैबा महौसागे लमदम अमा ओहेनबा होटनबदा अपुनबगी थौदांग लौमिनसी हाइकी लमदमसिबु इमा लेबा मणिपुर कायबे यारो हैबसे इंडिया कायबे यारो हनी कुकी नार्को टेररिस्ट हैबा तारे मैमेदे संगैबे मानजना लोइन कुसला कांदा मोइना हारिसना मोगी सेपरेट एडमिनिस्ट्रेशन हाइगरा मोगी लैंड हाइगरा हाइबा मींस तोंगा तौरागा म्यांमारगा बांग्लादेश गुजलगा कंट्री में सानो ओंली की हाइबा जाति हाइतारे अदु वतंग पुनगी हाइबनी असेना ताबदी थासिगी कुमासोई फाउबादा चथगदबा तरामरी शुबा शहीद मनोरंजन सिंह मेमोरियल स्टेट लेवल ओपन फुटबॉल टूर्नामेंट 2024 ताकिलदा लेबा साई स्पोर्ट्स कॉम्प्लेक्स ता ngasi hokdokre मणिपुर अमदी नागालैंड सेक्टर की सीआरपीएफ अमदी ऑल मणिपुर फुटबॉल एसोसिएशन आंफा की मीटिंग मखादा चामनी फुहमदो शुबा बटालियन सीआरपीएफ अमसुंग इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन असिंदुना ngasi हौरिबा तरामरी शुबा शहीद मनोरंजन सिंह मेमोरियल स्टेट लेवल ओपन फुटबॉल टूर्नामेंट 2024 असिदा तोंगान तोंगानबा टीम कुनमरीना सरु यादना था असि कुनमाथोय फावबा साई स्पोर्ट्स कॉम्प्लेक्स चथगनी ngasi टूर्नामेंट हौदोकपगी थरम अदुदा मणिपुर लेंगा की आरडीएन पीआर की मिनिस्टर युमनाम खेमचान शहीद मनोरंजन की अपोकपी एनजी मेमचा मणिपुर अमदी नागालैंड सेक्टर सीआरपीएफ की आईजीपी अखिलेश प्रसाद डीआईजीपी ऑप्स एमएनएन सेक्टर 8 प्रेमजित मितई मणिपुर पुलिस की एडीजीपी लोफेन काइलुन यावना सीआरपीएफ अमदी मणिपुर पुलिस की मकोक थोंगबो ऑफिशियल सिंगना डाइस मेंबर सिंग ओइना सरुक याखी ngasi थरम अदुदा लेखिद्रबा शहीद एनजी मनोरंजन की फोटोदा हैकत लेकत तमदुना इकाई खुमदम उठखिबगा लोनना आरडीएन पीआर मिनिस्टर वाई खेमचाना शहीद मनोरंजन की अपोकपी एनजी मेमचादा अचंब खुदोल तमदुना इकाई खुमनबसु उठखि लोनना टूर्नामेंट असigi स्पॉन्सर सिंगदा सामनी फुहमदो शुबा बटालियन सीआरपीएफ की माइकैदगी अचंब खुदोल सिंग तमकी थौरंगा मैलेना मणिपुर लेंगा की आरडीएन पीआर मिनिस्टर वाई खेमचान हाई लेबाक असigi लॉ एंड ऑर्डर ngakpada सीआरपीएफ ना अचौबा थौदांग लौदुना लागली लॉ एंड ऑर्डर ngakpa खक नतना लेबाक असigi मियामगी याइफनबा थबक थौरम सिंगसु लेपतना पाइखलकली लमदम असigi लेबाक लेहाउदगी चौकीबा शहीद मनोरंजन की मतिक मथौनाबु निंगसिंगदुना मणिपुर अमदी नागालैंड सेक्टर सीआरपीएफ ना शहीद एनजी मनोरंजन सिंह मेमोरियल स्टेट लेवल ओपन फुटबॉल टूर्नामेंट पांगथोकपिबासी पुकनिंग थौगतनिंगाइनी लमदम असिदा लेरिबा फुटबॉल बु पामजबा अमदी साना खोटनबदा थवाई यावबा नहासिंगबु योखटनबा पांदमदा सीआरपीएफ ना लौखलकलिबा थबक थौरमसिंग असिना ngasi खुनाइदा अचौबा कानबा अमा ओइबा ngamgani हाइबगी थाजबा लै फोंदोकी पांगथोकलिबा थौरमगी मतांगदा मणिपुर अमदी नागालैंड सेक्टर सीआरपीएफ की आईजीपी अखिलेश प्रसाद नहाई शहीद मनोरंजन असि कुमजा लिसिंग अनि तरेता सीआरपीएफ ता असिस्टेंट कमांडेंट ओइना थबक चंगलकी मदुगी मतुंगदा महाक 201 कोबरा बटालियन दा यावखिबगा लोनना छत्तीसगढ़ दा पोस्टिंग ताकी कुमजा लिसिंग अनि मापनगी सेप्टेम्बर 13 ता 201 कोबरा बटालियन ना छत्तीसगढ़ की दंतेवाड़ा डिस्ट्रिक्ट की मनुंग चनबा सिंहान मरगु विलेज दा माओइस्ट सिंगी मायोता ऑपरेशन चथकी ऑपरेशन अदुदा ट्रुप सिंग अदुना खुशु खुलाई फैक्ट्री अमा रेड चथकीबगा लोनना माओइस्ट कैम्प अमा थुगाई की ट्रुप सिंह की ऑपरेशन अदुदा मशिंग यामलबा खुशु खुलाई सिंगसु फगत पंगम की ऑपरेशन अदु लोयरबा मतुंग ट्रुप सिंह अदुना हलकपगी लंबिदा माओइस्ट सिंगना एम्बुश तौरकी नकल अनिगी मरक्ता अकनबा मोंगदा खुद थोकनखिबगा लोयनना ट्रुप सिंह अदुना माओइस्ट सिंगबु तकथोक पंगम की लाइबक थिबदी खुद थोकनबा अदुदा 201 कोबरा बटालियन की असिस्टेंट कमांडेंट शहीद मनोरंजन ऑफिसर तरुक थवाई कट की असिस्टेंट कमांडेंट शहीद मनोरंजन की कथोप अमदी थौना लिंगजेल अदुबु सखंगदुना लेखिद्रबा मतों पुलिस मेडल फॉर गैलेंटरी पीदुना इकाई खुमनकी लेबाक लेहाव असिदा चाउजरपा मथौना लेबा ऑफिसर असिगी मिंगदा कथोक्तुना एमएनएन सेक्टर सीआरपीएफ ना
ꯀꯨꯝꯖꯥ 2010ꯗꯒꯤ ꯍꯧꯗꯨꯅ ꯁꯍꯤꯗ NG ꯃꯅꯣꯔꯟꯖꯟ ꯁꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯄꯟ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯇꯤꯝ 24ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯒꯤ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯕ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯕꯨ ꯄꯥꯝꯖꯕꯁꯤꯡꯗ ꯑꯅꯧꯕ ꯏꯅꯣꯠ ꯄꯤꯅꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯂꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯈꯤꯒꯅꯤ ꯐꯣꯡꯗꯣꯛꯈꯤ꯫ ये फुटबॉल हर साल करते आ रहा है, तो आज मैं यहाँ पे शामिल हो पाए। मैं सबको CRPF की ऑल ऑफिसर्स सब जवानों को मैं बहुत धन्यवाद देता हूँ। और अगर ऊपर वाला अगर दया दे तो मैं नेक्स्ट ईयर भी यहाँ आने का मौका मिलना चाहिए। मोरेदा मथौ तौरिबा स्टेट फोर्सिंग मफम अदु थादोकलगा चटखिनबा टेक्नोपल डिस्ट्रिक्ट विलेज वॉलंटियरना लौखलकलिबा अथिंगबा मयाम असी फेब्रुआरी 9 फावबदा हंदोक्त्रबदी मथंगी नुमित फेब्रुआरी 9 दगी इम्फाल मोरे लंबिदा काउंटर ब्लॉकेट चटखिनबा सेम सारे हाइना मोरेदगी चांजे लांजेनरतुना तोंगान तोंगानबा रिलीफ सेंटर सिंगदा लैरिबा इंटरनल डिस्प्लेस पर्सन सिंगना मरी लेनबा सिंगदा वार्निंग तौखरे हिरमसिगी मतांगदा ngasi वांगजिंग कोदमपोपी स्पोर्ट्स कॉम्प्लेक्स ता पांगथोकपा पाव यूनिफॉर्म अमदा IDP सिंगी महूत सिल्लगा मोरे वार्ड नंबर 7 दगी थंगजम इबुंगोना फोंदोखिबनी महाकना हाई मोरे असि तोंगान तोंगानबा फुरुप सिंगना खुंदारिबा मफम अमनी हौजिक थोकलिबा लान असिना मरम ओइरगा मिचम मियामगी पुंसी अमदि लनथुम ngak शेनबा मोरेदा स्टेट फोर्सिंग थमलिबनी स्टेट फोर्सिंग असिनसु मखोगी मथौ निंथिना पांगथोकली अदुबो मोरेदा मथौ तौरिबा स्टेट फोर्सिंग मफम अदु थादोकलगा चटखिनबा हाइदुना चाना थकनबा पोलम सिंगदा अथिंग कया थमलकपता नतना दुकान फाव थोंग हांग यारोय हाइना अथिंग थमलकलिबा असि इंटरनेट डिस्प्लेस पर्सन सिंगना खमथेंगने यानिंगदे टेक्नोपल डिस्ट्रिक्ट विलेज वॉलंटियरना लौखलकलिबा अथिंग मयाम अमदि थोंग असि मियोइबा खुनाइदा चटकदबा लिचत नत्रे हायदना महाकना मखाताना हाई लाइनिंग खेतनबा तोंगान तोंगानबा फुरुप कयाबु ngak शेलिबा स्टेट फोर्स बु चटखिनबा चाना थकनबा अमदि इसिंग माइसिंगदा अथिंग थंबसी लाक्लिबा फेब्रुआरी 9 फावबदा लेपियु करिगुम निमिट असि फावबदा लेपतबा तारगदि मथंगी निमिट फेब्रुआरी 9 दगी मोरेदगी लांजेनदुना लैरिबा इंटरनेट डिस्प्लेस पर्सन कयाना मणिपुरदा लैरिबा तोंगान तोंगानबा CSO कयागा पुल्लगा मखल मखा कयागी काउंटर ब्लॉकेट अमदि तोंगानबा खोंजंगसिंग चंगसिनबा सेम साबा लोरी हाइकी ngasiगी पावी फम मदुदा मोरेदगी लांजेनदुना तोंगान तोंगानबा फम कयादा लैरिबा इंटरनेट डिस्प्लेस पर्सन सिंग कयासु सरुक याकी मखोइना मोरेदगी चटखिननाबा होनबगी खोंथांग अमोइना लखोलिबा चाना थंगनबी थिंगबगी खोंथांग असि खोइ तसेंगना याजनिंगदे अखोइनासु मयाम पुनः खनमिनरगा मसीगी मायोक्ता चंगजनबा याबा थांजनबा याबा खोंथांग चंगसिनगनी हाइबछि अखोइ चलिबा हजिक तांग फेब्रुआरी के तांग 9 फौगी मनुंगदा हंदोकपिदबा तारगदि तांग 9 दगिदि अखोइना मोरे लाइन सिदा अखोइना काउंटर ब्लॉकेट न सिंगबा चंगजनबा याबा खोंथांग कयाम अखोइ चंगजनबा सेम सादुन लेजरे हाइबसिंग थमजरे अखोइना चिंजाकता मिपान तांगदना फौगी अवाटपा मेनखतनबा अंगन फौ पाक सना थानबा होटनसी हाइना कोकोमी फार्मर्स विंग की कन्वेनरना थोरकपा चेरल अमना फोंगदोरकली चेरल असिदा पलिबदी ममांग चही 2009 कोलमदोगी मेगी तांग अहोमदगी कुकी जो मिलिटेंट सिंगना मैतै सिंगदा चथरकलिबा लान असिना मियाम असी हाइनिंगा लेतना वानरे लान असिना मरम ओइरगा सुफम नोंफंग खंगदबा अमदी नोंमदा चंगदबा यादबा पोलम सिंग नेशनल हाईवे अनि असिदा पुरकपदा खुदोंथिनिंगाई ओइरी पोचेगी ममलसु अरेपा लेट्री लंबी असिदा मिलिटेंट सिंगना सेनखाई थुमखाई तौबत नतना अथिंग कया पीरी तंगाई फदना मपान चतब यादबा अना अयेकी थबक लेरबा फावबदा मखाद चटपा याहंदबा एरोप्लेन दा चटनरी लेता लाइरबदी चटपा ngамदबना अवाबा खांगदना लैनरिबनी हिरम मसिदा सेंट्रल अमदी स्टेट गवर्नमेंटना करिसु तौबा ngамदबगी फिवमदा लेबा मसिबु लाक्सिनबा ngамदना तौनिंगबता तौहंदुना येंगदुना लेरी सेंटर की डिवाइड एंड रोड पॉलिसी ना लमदम सिगी मियाम की पुंचिरोल करी ओइरकनी हाइबा तंबंग ngамदबगी फिवम लाक्लोय हाइनिंगाई लेते अखोगी हिंगबदा चंगदब याद्रबा चिंजाक फावबदी अखोइना पुथोक्तुना मिपान तांगदनबा होटनबगी तंगाई फदबा लेरी मरम मसिना फौगी अवाटपा सिमेन खतनबा अंगन फौ पाक सना थानब होटनसी थवांग असि पाइखतनबा इरिगेशन गा मरी लेनबा डिपार्टमेंट सिंगनसु अथुबदा प्रोजेक्ट सिंग दाम अमदी कैनल सिंग सेमजिनदुना इसिंग थानबा होटनबियु एग्रीकल्चर डिपार्टमेंट नसु हिरम मसिदा मियंग चंगदुना मांगजंगना थवांग पाइखतबियु मतम चाना फौदी फंगहनबियु लौमी इचिल नाव सिंबु अवा अना थिदना मियामगी चाबा कोननबा चिंजाक पुथोक्तबा यादे खन्ना अमगा मतेंग पांगदुना होटनमिनसी थबक सिंग असि पाइखतनबा होटनबदा कोकोमी फार्मर्स विंग नसु अंगम मतेंग पांगनी हाइबा वफमसु वारोसिदा थमलकली
Dhanamajuri University maming tagi ngaire mathau ningthina tawba ngamdre haiduna khoisaunarba University gi mahairosing ngasi DMU gi A block ta thomjin khibaga lonena Directorate of Education U tamna masing yamlaba mahairosing rally chatkre lonena Commissioner unaduna warisana kre hiramasi gi matangda University asigi mahairoi aman hai University asi mapung phana yengsin biroidaba leiragadi Manipur University da mars tawshin biro matik chadaba myoi amabu khangna chanabagi mingda University asigi masak tokpa pham sinabigano asigumba thawong asi makhatana adumak chathaduna leirabadi mahairoi singi laibak tamba ngamdabata natana khunai asi sum charakpada mating oiragadi fongdoki Amaromda mahairoi tara mangana saba mihoi kangbu amana warep taruk yauba memorandum ama Directorate of Education U gi Commissioner unaduna pisin khibaga lonina Commissioner na fongdorakpada DMU asi Autonomous University oiba maramna makhogi hak karisu leite makhoidi advisor oina leiba khaktani University asigi thabak thoram khudingmak BC Registrar amadi Controller of Examination na tawgadabani haina fongdoraki haina mahairoi ngangbam irisna pawmisingda fongdoki mahakna makha taraduna hai mamangda University asigi awat apalakpa matamda BC amadi register na hairuba matamda commissioner da tawgadabani haiduna thaijinduna lakhiba adu ngasidi achuma khudingma khangle maramaduna matik chadraba University gi authorities singi mathakta makhataba kari khongjang changchinba yabagi haibadu mahairoi sing khanaragani fongdoki Ami akoi UG gi principal da tangdo ju hajaba matamdo piri adubu UG gi kanada complaint tawruni kanada wakal lugini BC restar chingba restar ju adu mangai ngasi bawda University asida gyar phami rage kyarak laibigirage simtang haijege regular principal regular BC regular controller regular restar khamiyu DMU da DMU mapung phana chalaibi bang moidoi tardi DMU da koi merge option jarage registration gi chale sumai dawdana library lai tabda library gi fee lawba library card mi dabda library card gi fee lawba tangkap khuding gi paisa se lawba yari khai lawba adu matik chana infrastructure ni matik am cha daba adu loina na akoi da phangga da ba khudong cha ba yam so mata phangda ba se maram mara kanda DMU se tami ba ma hiroi sing gi marai bakse se de kanana le pi da do gono hai ba gi wa hangja akoi authority sing da hangjani ngasi education EU da pishin kiba memorandum adu da palliba demands adudi 4th amadi 6th semester examination da irang namaram oiduna maharoi amagi lupa chaniyankai hantakiba adu handakso hanthanbiu displace amadi khunga liba loinana red zone da leiriba maharoi singi form fill up fee exemption tawgadabani matamga chunaba mawngda examination pangthokadabani online natraga assignment maramdi curfew marakta class mapung phana tawkide amadi lana siki chething punna fangli 4th amadi 6th semester examination ki result haidoktriba fawba first third amadi 5th semester ki examination pangthokpam thokte masina maram oiraga scholarship na chingba mahairoi singi oiba khudongchaba mangadawri haibasini International Peace and Social Advancement IPSA Thawba branch ki chahi lisingani kunmari dagi kuntair fawbagi tamgi executive committee member oina thawpugada basing khankre thawpuna bakhalabasing manungda tentha khongbal dagi Laimujam Pratap na President Thawbal Kiam Sifai dagi Sanasam Ranbir na General Secretary Khangabok dagi Ningthawjam Kiran Kumar na Secretary IPR Kiam Sifai dagi Khumantem Inauchana auditor oiragani hairi Manipurda ngagi demand hengalakli adubu mapung phana piba ngamdana leiri Manipur University ki makhada leiriba college singda NEP ki skill ki syllabus ta fisheries ki matang da hapna hotnaragani haina MU ki VC N Lokendra na fongdokre wa pharmacy Department of Zoology Manipur University amadi ICAR Directorate of Coldwater Fisheries Research Bimtal na pun sinduna tha sigi tang taruk fa wachathagada integrated fish farming workshop ngasi dagi MU ki VC court hall da hodokpada fongdoki bani MU gi VC N Lokendra na hai ngasi dagi chathariba workshop asina lamda masida kana ba habatu oigani NEP gi matung ina MU gi makhada leiriba college singda skill gi program kaya hangdokli amadi syllabus sing chatnari masida chahi Kharagi manungda maharoi singda fisheries ki matangda syllabus hapna hotnagani maramdi lamda masida ngagi demand wangkhalakli masida mapung fana piba ngamdabana khudongchada basu mayoknari asiguma pheba masi kokpada mateng pangbaga lonina maharoi singdasu kanaba oigani masi khangkiba asina tungda lam masida
चंगी खनबदा खुदोंग चाबगा लोइना मसाना मसाबु थबक पिजेदुना लमदम असिगी सेमिटलोंदा चौखटपा हाइबदु ओइबा ngamgani masigi matangda mari leinabasingna tanaduna kari tauba yai haibadu khanagani haiki syllabus amadi curriculum same haraga Manipur University ki makada skill development ki fishery ga mari leinabasida papers in hape haraga lakaduri ba sahi khara asida kharaga hena koigi fishing and fishery and the fishery technology and the fishery based economies hai masi awang level da thanga na ngi da mutta koi khana ba ma masi yam akoi tangai adun tangai padena khali and Thoramaduda Bar Kishan Sangha New Delhi National Organizing Secretary Dinesh Kulkarni DMU ki BC and Ras Mohan Director of Cold Water Fisheries Research Bimtal ki Director Pramod Kumar Pandey MU ki School of Life Sciences and Agricultural Sciences ki Din GKN Setrisu Saruk Yaki lamdam asidagi drug larunbasing marufangna muthatlasi naha oiliba isasing kalhaurasi drug ki mayokta changchiliba isasing idamak mama aikoina sawetminasi haiba pandamda maya paibi amadi naha kayana saruk yaduna ngarang numina wangjingda maya rally chatkre wangjing apunba maya paibi lupna senduna chatkiba maya rally adu wangjing hodamba pukri achoba lampaktagi hauraga wangjing amadi hairoka tainafamda leiba thong landuna wangjing haitu pokpi teksam lekai SK lekai amadi wangjing kaithel fautna chatlaba matung rally hofamda amuk lamthungpham oiki maya khongset aduda wangjingda drug yonbe yaroi drug chaba yaroi drug marufangna muthatkadabani haiba kholau singaloinena pleka chingsu paiki wangjing apunba maya paibi lupki secretary laisam santi leimana haikibada manipurda leiriba nahasing tungi yumbel orekadoriba isasing drug na maram oduna mangsilaklaba amadi drug saduna icha kayaki punsi pikham narak pasina Madam Oidaga Manipurda drug yonba drug sabasing khudaktagi muthatnaba ngasi rally asi chatpani haina fongdoki ama honabada sai su sungna lawra ibat thudang ase aduke matik chawi makha tana drug yonba amadi nisa saba karigumba ngasi chatliba Mashi Kuman Club Lakhifor amasung Kuman Maya Paibi Anina Punna Senduna Retail Senior SP Nagaland Amadi Saknarba Social Activist Pochambam Sonamani Butaram na Opaki Tharam Ama Kuman Club ta Pangthokre Tharam Aduda Ingudam Tarun Kumar Singha President Kuman Club na Mifam Mapu Oiki Aduga Pochambam Sonamani Retail Senior SP Nagaland Ingudam Satish Chandra Arambam Gauragopal Maimom Bondu Mutum Rina Singha Chairperson MDC amasung L Ranjan Maitai GS Liching Jirina Mathangsina Athoiba Mithung amasung Akhana Balengbire Pasing Oina Daista Pamki Thoramaduda Lesungbam Robin Vice Chairman Lakipur Municipal Board na Social Activist Asina Miyamgidamak Tawbiriba Thabak Thorom Kayagi Matangda Wahaudok Piki Thoramduda Saruk Yakiba Lengbire Pakayanasu Mahaki Matik Magunbu Saitaduna Wafam kaya fongdok naki tungda pochambam Sonamanina mahaki oiba wafam fongdok laduna hauzik oriba Manipuri samas asi yamna sathina luraba tangkak ama ore ekoi ni haibada mating tawbina ba kanasu letre maramaduna aikoi masel amana amabu hunnaba amana amabu chingthanabagi wakal thadok tuna punsinaduna kari tawba yabagi haibagi luraba tanja ama oirabani haikibaga lonena atei wafam kaya amasu fongdoki ourselves to the Tambil. Yes, I can appeal it. Other level leaders in Moiki Canada, okay, minus of the point of the Tam the Pay and Louis. Mona put the knowledge in the Tabu, pay pate the Hydroid. Adubo, Karkardi, Mukjum the Chelum Tati, Karai Dom Tundi, Nigajim Bune. That I will say to Nichum the Hydra say. Now, the commitment son of them lecture top and the Taboga. Chekibido as Minshalama Piran Paramay Potokan Atatikan. Focus session the Kanati. We want in the ground reality. Tampaki District Singi Deputy Commissioner Singna Panchayati Ras Institute PRI Singi Thabak Thorom Taunabagitamak Administrative Committee Semgani Haibasi
Asida kumja lisingani kulhumdoida Manipur High Court thakiba order ikai khumnaduna PRI khudingmak committee asigi member oina hapiu haina Khetrigao Assembly Constitution gi manung chana leiba PRI singna lenga ki pun chingchilakli hiramasiga mailena ngasi Imphal East District ki Kongpal Mamangsa Balekai da leiba Kongpal Youth Voluntary Organization da Khetrigao asigi PRI singna sindina pangthokiba pawmi singa unaba amada 10 top Nauriya Jilla Parishad ki Hanagi Jilla Parishad member oibata natana Manipur ngakpigani Imphal East District ki Hanagi Upadakshya Khetri Taman Hai lengak na miyam gi dama paikhatpa thabak thorom sing miyam dama pungfana yohanbada PRI singna achauba thodang lauduna lakli PRI singi matam loiraba matong matam chana mikhal pangthoknaba lengak ta kayarak haijiduna lakhi adubu ngasi phawba lengak na hiramasigi matangda wafam amata phongdorakpa laikhidari madudagi mikhal pangthoktari phawba PRI singi matam sangdokna bahajaki adubu taraktabadagi Manipur High Court ta wakat adugi matung ina mamang jahigi April thagi tang 19 da Manipur High Court na PRI singbu urban local body singumna mikhal pangthoktari phawba matam sangdokna order taraki adubu order asigi matangda lengak na wafam amata phongdoktana lakibani loinena mamang thagi 38 da Tampaki District Singi Deputy Commissioner Singna PRI Singi Thabak Thorom Sing Taunabagi Damak Administrative Committee Semgani Haina Order Tholaki Order Aduda Panchayat ki Chatna Kanglon Khangdabaga Thoina Mathau Tadaba Manba Mongda Board Thadaba Yaba Miyoi Amabu Hekta Committee member Oiba Yabagi Wafam Yaraki Maram Masina Panchayat ki Chatna Kanglon Khanglaba Khangdaba Miyoi Amana Panchayat ki Thabak Thorom Sing Tauhanbagi Mahutta Hiramasida Ningthina Khanghairaba PRI member Singbo Committee Asida Yahonbiu Haiki Poda Administrative Committee ama semaga makata na PRI singse magi chap chapa power and function sing tawon gani haibasida Honorable High Court na 18 April 2023 da thara iba asigumba judgment amadi order sibu ikai kumnabu utpiraga hanagi PRI singse makata na Administrative Committee sigi thaupu bas de yahon biu haidana PRI sing mayang gi mahut chilaga appeal tawjabe National Highway to Lambi Churachandpur da sajiliba Anglo Kukiwa Centenary Gate asi PWD na ayaba piraga sakiba gate oidabada natana lisingani kunithoi gi December 18 da gate asi lauthoknaba concert DC da order pikhrabasu hauji phawa gate asi lauthoktribasi karigino asigumba illegal oiba gate asi mailenaba authority na atubada lauthokpiu haina RPI athawalagi National Secretary Maheso Thongnaujamna mari leinaba authority singi pukning chingsinkhre hiramasiga mari leinana Kaisampata leiba mahaki yumda pangthokpa pawgi mifam amada mahakna makhata na hai National Highway ani lambi gi Churachandpur da sajiliba Anglo Kukiwa Centenary Gate asi PWD dagi ayaba lauraga sakhibra haibagi matangda PWD da RTI thabani maduda PWD gi maikei dagi gate asi sanaba hotnabada PWD dagi ayaba laukibasu leiti amadi PWD gi maikei dagi su ayaba pikhiba leiti haiba pakhum lakle Anglo Kukiwa Centenary Gate asi maiteina mai thanaba hotnarami haiba mara sibada natana history da thok Kiba Thodok ama oiriba Anglo Kukiwa gi semjin sajimba history sing Delhi University yauna achoba university sing da syllabus oina hapna ba hotnariba Kuki sing gi aranba amadi semjin sajimba thawong kaya asi kadai fawba chumbagi haiba khangduknabagi damak RTI thabani masida mapalamdagi ain kaina khulai pairaga changshilakpa chin Kuki narco terrorist singna backing tawraga Kuki furuk ki miyoi singna asigumba aranba thawong kaya asi chatharibani permission yauduna sabana maram oiraga gate asi illegal oibada natana aranba history amasu lehanna ba hotnare PWD nasu ayaba pikiba leitraba amadi gate asi lauthoknabagi instruction pikibasu leirabanina Manipurda aranba history thamdana ba haujik leiba Anglo Kukiwa Centenary Gate asi concerned authority na atuba matamda lauthokpiu loinena semjin sanjimba Anglo Kukiwa gi history asi thokide haibagi clarification su authority na pibiu haiki Taragadi tawriba aran basing mafam si taragadi aduna akoi gi hayeng tungda lakadaba generation gi damakta akai pamyam lakani aduna yaragadi sigi 19/12/2022 dasu sigi removal gi permission pi gi bal akoi order pi gi bal rabanina Anglo Kukiwa Centenary Gate sigi yam thuna lokthok piro aduga sigi war Anglo Kukiwa 1917-1919 se sunglai leitaba oibani sigi lady but concern department asu sigi history lady base lale haina su haibir ona concern related officials haizani sika the way
Singli cheliba I marik marik kaya pibiduna mamal yamlaba miyoi lising kayagi thawai kanminasi haina Indian Red Cross Society Manipur State Branch ki chairman Narendra Ningombana phongdo haikre wafam asingasi Indian Red Cross Society Manipur State Branch amadi yening call Saidam Sang Manipur ga khosam naduna True Humanity to Peace haiba thimda Jenims Blood Bank ta pangthokiba lemna EB bagi tharamaduga mailena phongdo kibani Blood donation came aduga mailena Indian Red Cross Society Manipur Branch ki chairman Narendra Ningomba nahai lamda masida lairiba miyamna amadi nauna isai jagoi pungilam lamda nauna changlak liba miyapna magna iramda masigi saktam ngakna bagi damak amadi iramda masida hanadagi lemba ing tapat lamdam ama handilakna ba khotna bada thengnari ba lantheng kaya asida awana tarba miyamda yam chauna mateng pangba ngamdrabasu isada cheliba I marik asina miyamgi damak mateng pangani haina wakhal lakliba numit asi isa gi oina yamna maru oiba numit ama oigadawribani I nauna pibiriba miyoi singsu ngasidagi life saver ama oiba ngamlabani masina miyoi bagi punsi kanba khak natana I piriba isagi punsi busu haksang fana lehenba wakhal singna leibada isasu kanjagadoribani imalai baki damak ngamjaba khara kathokani haina thoklakliba tongan balamda thabak tawriba singa masigi wakhalon lakliba si ekhoina puning thawgapam thoi haiki से आई नुसीजरमा नौना लेबाक की नमक कथोकनी है थोपीरेबा अखोई आर्टिस्ट मैम से इसै सकपा जगोई साबा तोकाई कल्चर की लमदा थबक सुबुई प्रीबा नौना होगलीबा मैम से सिंग वखल सिंगसी अखोई खुदिम एप्रिशिएट तोई अदुना नसीब नुमिन से ख्वाइदगी मरुओइबा नुमिन अबनी हैबसी बि थमजगे Sinam Kun Ngakpasing Amasung Senjam Chirang 80 Unit 28 ta Moirangkhom Sawaizam Lekai Apun Benupi Lup na Mating Pangkre ngasi Moirangkhom Sawaizam Lekai Apun Benupi Lup na Senduna Lekai asidagi angam sel khaikan aduna madudagi fanglakpa senfam sing adu hauji koki militant sing na chathariba lan asida Khulngak liba Imphal East District ki Sinam Village Protection Force amasung Senjam Chirang da Khulngak liba Arambai Tengol Unit 1 3 amasung 28 ki apun bathomi singa hakthengna chatuna tingmang Hari Mamang Chahigi me Humdagi Horakliba Kuki Narco Terrorist Singilan Asida Khungak Pa Khunja Sing Amadi Arambai Tengogi Thomi Singna Aikogi Punsi Amashung Lantum Mang Dunabakan Nangak Tuna Lak Patagi Miam na Pukning Laitana Labangam Libani Maramasina Aikoi Kudi Magna Angamba Mating Pangladuna Kulngak Libasing Pukning Togapiba Tangai Fade Lan Ngak Liba Makogi Damak Sautok Sabapawi Hari Asigi Hokiba Sagon Senumita Parliamenta Putokiba Interim Union Budget ki matangda President na Pikiba Warolda Motion of Thanks Kanabagi Maramda Prime Minister Narendra Modi na Pakum Pikre ngasi Kanakiba Mifamda Union Finance Minister Nirmala Sitaraman na Isingani Kunmanga da Jammu and Kashmir na Fangadaba Amadi Chading Tawadaba Singi Matangda Warol Amapiki Union Territory Asigi Interim Budget ta Piriba Senpam Asi Lupa Crore Lak Ama Dasmit Tarani deficit ke senfam na lupa crore lising kon chartered humphuni aduga gross state domestic product GSDP na chada tare dasmit manga hingatki haiki Union Finance Minister na makhatan haiki beda chahi taragi experience tagi India gi economy asi yamna thuna chakholaktuna Modi gi guarantee India asi third largest economic power oiregani haiki Maldives da Ladiba Indian troops sing sahi asigi Mars tara fawada lokthokibada leibak anina yanari haina Maldives ki President Muhammad Muizuna haiki wafamasi 19th Parliament ki aroiba mifam haudokladuna President Muizuna fongdokibani Maldives da Ladiba Indian Aviation Platform ahungi manungda amadi Mars tara gi mamangda relocate tawani lemhauriba platform Anidagi military personnel sing lauthok lagani mahakna makhata haikibada Maldives ta miyamgi ningtamba amasung kanagi su makhada leite haibadu ngak senduna thamba haibasina mahaki ahanba tawada thabakni Maldives ta leiba miliba ki troops sing lauthok hankiba amadi mangkraba Maldives ki samudra sing amuk laushinba haibasi Maldives miyamgi apambani Maldives lanmina exclusive economic zone EEZ bo maintain tawba ngamna honagani haiki Sanabagi Pauda, UNACO School na sponsor tauba Manipur Hockey ki meeting makada state level
9A side men's open hockey tournament first UNACO Cup 2024 ngasidagi UNACO School Chanungda punna team mapana saruk yaduna pangthoki tournament asigi ngasi hawdokpagi ahanba match oina YCCIC konta ahalo PAODAM thangmaibana akanba lamba thengnakiba match aduda PAODAM thangmaibana YCCIC bo goal ahum soinoda maitiba piki hawdokpagi tharum aduda khuntrapam assembly constitution gi MLA TS location na chief guest UNACO school gi chairman ningombam irawantana president amadi Kamjong district hockey association gi advisor Asar Manipur hockey gi president Khoirom Loyalakpa amadi hockey India gi hanagi president Gyanendro Ningombana guest of honor oina saruk yaki thormaduga mailenana UNACO school gi chairman Ningombam Irabandana Fongdorakpada matam kuina Manipurda thokliba irang asina maram oiduna sanari kaya sana khotnabagi lamda khara lapthorakpagum urakpa sigi yengduna tournament asi sinbani tournament asida winner taraklaba team aduda lupa lising yankai aduga runner team adudana lupa lising kuntra pigani loinana lamda masida ngasimak tangdu laita daba phibam amada lairiba si tangdu laita ba ingchikpa lamdam ama oiduna mahausagi phibamda hanjilakna ba khotnaba amadi tournament asidagi fanglakpa senpam sing aduna hauji relief camp sing da lairiba miyoi singda angam mateng kharadang oirabusu pangba ngamnaba hotnabada tournament asi pangthokpani tournament asida saruk yariba team khudingmak nasu Manipur hockey na piriba chatna kanglon sing adu ngakna tournament asi haubadagi loiba phawba sanabiu hainasu appeal tauki AAA Enterprises की स्पॉन्सर मखादा MHSWU हता क्लब न सिंधुना मिनुथोंग हता सोशल वेलफेयर यूनियन MHSWU ग्राउंड यूनियन असिगी हुम्फुतरे सुबा फाउंडेशन देगा माइलेना तथरकिबा 6A साइड ओपन फुटबॉल टूर्नामेंट के चैंपियन हता कोलापति मनिंग लेकाइन ओइख्रे सनकिबा फाइनल मैच अदुदा हता कोलापति मनिंग लेकाइना सेंट्रल मस्जिद FC बु गोल अमसुनोदा माइतिबा पितुना टूर्नामेंट असिगी विनर ओइखिबनी फाइनल मैच हौदुपगी थरम अदुदा हानगी मिनिस्टर ओक्रम हेनरी MHSWU गी प्रेसिडेंट इम्तियाज हुसैन वांखै केंद्र पीस एन मोहेंद्र आरामबाई तेंगोल यूनिट 19 की कमांडर लांगोनबा मैतै MHSWU गी हानगी सेक्रेटरी MA मानना मिथुंगन सिंह ओइना सरुक याखी लोनना सानकिबा मैच अदुगी मकुक मथंग तारबा टीम सिंगदा मना मथुम सिंगसु येंथोकी अरबदा मरिबा पाव अमुक हन्ना Chief Minister N Birena many fresh brand gi processed food products sing ngasi launch tawkre Taramari Shuba Sahit Manoranjan Singh Memorial State Level Open Football Tournament 2024 ngasi dagi hawdokre Dhanamanduri University gi mahairoi singna warep taru yawba memorandum ama education EU gi commissioner da pisinkhre लोइनना एंग्लो कुकी वार सेंटिनरी गेट माइलेनबा अथॉरिटी ना अथुबदा लौथोकपियु हाइना मेहसोर थंगनावजना माइलेनबा सिंगी पुनिंग चिंचिंख्रे ngasi gidi imes pawdam pijeba matang asida losinjare meeting tabiri basingbo amuka na kurumjari